Ngasi namida wairam phone khiba kanglei pa ki mai ragi pau se digi maru eba pau khara khangasada miyam da khudo tamjagi PUCL gi report asina Manipur da thoglebe irang aside hena mayang sinba oina thoglei kokomi kumja lising aniga sumna kun gomdagi me ahumdagi haudana lamdam asida thogliba hauji phawba ne tadriba irang asigi matangda People's Union for Civil Liberties PUCL na puthokiba report asigi matangda lamdam asigi civil society organization sing amadi miyamna pendaba phongnongna rapagi chang hena wangkhalakli People's Union for Civil Liberties PUCL ki report asina lamdam asi anti-cookie oiba pro-cookie oiba nakal namatagi yenglaga satharakiba tribunal ni haina kokomi convener khuraijam athawbana phongdokhrei wafam asing asi pangmising unaba amada mahakna haikibani PUCL ki report asina lamdam asida thoglebe irang asida hena mayangsimba oina thogle haba yauna wafam kaya su thamki makhatara pauda Manipur da thogliba ethnic conflict asi maitei community na thoanbani haina PUCL na maral sirakliba asi yumpham yaudabani leisemba sana jawba Bharat ki konung oidiba Delhi da base tawba People's Union for Civil Liberties PUCL organization na August kunda press craft of India da phongkhiba Independence People's Tribunal on the going ethnic conflict in Manipur haiba lamai satruka mokdraga mari panba report asida Manipur da lising aniga subna kunga humdogi May ahumdagi thogliba kangrup anigi ethnic conflict ase maitei community na thoanbani hadina maral sirakliba asibo Rajya Sabha ki MP Ningthau Leisemba Sana Jawbana yumpham yaudabani haina phongdorakli Ningthau Leisemba Sana Jawbana paumi kharaga unaba matamda phongdokhibadi pura one sided oiba adugi mathakta yamna virus oiba report adu mataw karamna thijilibano haiba sukhangdaba masina akhoi ichum chumjaba maitei sing ase yamna arambo oina national media singda khangalakibasi atopa singda lana salankinaba maram oi aigi wakhaldi Manipur da leidiba CSO sing legal go balamda khang hairaba sing mayam punamagna amato oina punsinduna aramba wafam sandorakliba makhoigi mathakta legal go eba thabak lakhol hoba sumgani loinina maitei singi mathakta siriba marala si aramban habasi chap chana khangal hoba phai haiki Ningthau Leisemba Sana Jawbana makhatana phongdokhibada maduna tana maitei community ekhoina tomini laithokibata arabade kona maitei asi yamna aramba tawba sahi ani helaklaba lan asi ekhoina hauruba ekhoina leba asi langhanaba amade aramba tahannaba honarakliba asi yaningde loinina hirama sigi matangda mayam puna thengnamina se lising aniga sumna kunga homdagi me ahomdagi haurakiba lal adu khudakta haurakibani matamduda ngakpi sembinaba ekhoigi kanagomba amata leitabadagi aikhoi isa ngakthokjanaba thoksakhibani aikhoi anti national sunate aikhoi chumna khaki isa ngakthokjanaba thokpani masida makhoina nataba yumpham yaudaba oida pataba mayam hajilakpa ase nungaite matam aduda India government ki central force amade state force singna fajana thengna biramlabade aikhoi gi angangsing asumna taromloidabani matamduda upai leitaba dongna leibaduda isa kanjanaba hotnaruba amade self protection tawjabane matamduda mi hapagi thabak lepna chatharakpa yumai lepna tharakpa nongmai kapsinduna lanarakpadagi maduda ikhoi isana isa kanjanaba self defense tongnaba amade protection tongnaba hona jakhibane masidi aina su yai aikhoi anti national sunate anti India sunate Manipur kanaba amade India kanaba hona jabane haina phongdokhi makatarakpa pauda Myanmar amasung Bangladesh tiki Manipur da changsilakliba sing India lengangna mitup oina laudana thamlaga vote bank ki rajniti gi dama khudongjaba yenglaga thamlibra MMTU India lengana Manipur da mitup kaya leptana logi wangmoda changsilakli khanglabasu mitup singa si khandoktuna masagi maramda halankinabagi thabak tikariguma amatta ngasi phawba lokhotpa udri haina Mitei Tribe Union MMTU gi organization secretary takhela mamparija singana khoyek piduna press thadorakpa asiol aman haire siol asinhai India lengana Myanmar amasung Bangladesh gi changsilakliba miyoi sing asi Manipur da mitop ama oina laudana thamlaga vote bank gi rajniti romda khudongjaba yenglaga thamlibra natraga India na sathaba aronba geopolitics amagidamak sijinanabagi khunda leitanaba thambra haibasi chaungna hangningai oire haina MMTU na phongdorakli siol achinhai India ki Prime Minister Narendra Modi na
हानगी चीफ मिनिस्टर एन बिरेन बो हौजिक ओइदिबा नॉर्थ ईस्ट स्टेट मणिपुर असम नागालैंड अमसुंग त्रिपुरादा मिटोप चंगसिलकपा अमसुंग ड्रग थेंगनबगी मतंगदा पायोनर अमा ओइना थबक तौखि हाइबसे असुम ओइगनी मणिपुर मिटोप चंगसिलकपगी मतंगदा असम राइफल्स की डीजीना सुतेलबा मतम खरगी मनुंगदा म्यांमारदगी चंगसिलकपा इलेगन एमरगन लिसिंग निफुगनी थोइरोम बायोमेट्रिक लौखरे हाइना फोंदोकपा लैखरे तमिलनाडुगी गवर्नर आर.एन. रविनासु नॉर्थ ईस्ट स्टेटसिंगदा मिटोप चंगसिलकलिबा असे इंडियादा अतोपा लेबा अमा पार्टीशन तौदुना सेमनबा चंगसिलकपनि हाइनासु फोंदोखरे मिटोप चंगसिलकलिबा असिगी ख्वाइदगी मरु ओइबदि मणिपुरदनि अदुबु मणिपुरदा मिटोप लाख कया लैरे खंगलबसु ngasi phaba mitop khandopagi thabakte amada paikhatana lakle haukiba chai kayagi mamangdagi manipurdagi mitop khandopagi ihau kaya lakre lesing masama pamarpru amasung lesing masama pamogdraga marida msu amasung miyamna haukiba ihauda historic oiba agreement ani inake adubu makhatarakpada mitop khandopagi chap chaba thabakte india amade selengangna amada pakhatkidi hairi makhatarakpa pauda Manipur da Nouna miyoi taragamari dengue na naba thengnare haukiba pung kumari da Imphal West district khaktada miyoi taragamathoi dengue positive oire Manipur da dengue gi peak matam oirakpaga ironana nabagi chang su jiri jiri wangkhalagle haukiba pung kumari da state asida dengue gi case taragamari thengnake masigi manungda taragamathoi de Imphal West district gi oike Directorate of Health Services gi phangba report ki matung inna haukiba pung kumarigi manungda kangdagi sandokpa dengue gi laichat ase puna miyoi taragamari positive oibasingi manungda amana Imphal East district gini amana Bishnupur district gini aduga atopa amana Kamjong district gini pawachina makata na hai haukiba pung kumari da miyoi taragamathoi dengue positive oirakhiba si tharaga Imphal West district khaktada sahi asigi oina miyoi chanige marfugani thoi positive oikhre aduge Imphal East district ki oina nauna miyoi ama positive oirakhiba si tharaga puna positive oibagi masing nifu humdoi sukhre Thawal gina kunga mathoi Bishnupur district na taraga mari Kaksing district na tare Senapati district na manga Urukul district na mari Kamjong district na ani Chandel district na ani Kangpokpi Tamenglong None Tengnopol amasung Surusamba district ki oina miyoi amamam dengue positive oiba thengnakhre hauji phawagi oina dengue gi laichat ama phawba leitriba district asi ani khaktani hairi hadiba district ani adudi amana jiribam aduga atopa amana phelzongni makhatarapa pauda Prime Minister Manipur da lakkani hainaribasi thajaba watli Megachandra September thada Prime Minister Narendra Modi payai haina ngangnaribasi thajaba watli haina Manipur Pradesh Congress Committee ki President Kaisa Megachandra na phongdokhre Indian National Congress ki grassroots volunteer organization ama oiriba Sebada Linkhalamba Dr. N.S. Hardika Lekhidaba Jayankhai Suropagi Ningsing Thoramda mahangna wafam asi phongdokhibani MPCC amadi Manipur Pradesh Mahila Seva Dalna sindina ngasi Congress babanda pangthokhiba tharam aduda Manipur Mahila Seva Dal gi President Lai Yengbam Jaimala amadi MPCC gi thaupuba kayasu saru yaki Sajiwa Relief Camp da leiba IDP ama handak suicide tawduna sikhibagi matangda Kaisa Megachandra na hai Manipur da ingtaba phibam hanjilakle haina Union Home Minister Amisana phongdol angliba si aramba wafamni haujiksu miyoi kaya marom irang asigi chaitheng phangle tunga amba relief camp da changjafam lawduna leiriba miyoi sing mayumda hanjinba ngamdre December tha phawbagi manungda IDP sing masa masagi mayumda hanjila hanaba honagani haibagi Thausil Khumang Joksinba Uday People's Union for Civil Liberties ki report ta Mingsang Mikhai naiba wafong phongdorakpagi matangda Congress Party ki maikhaidagi irang asi nakal amana hawi natraga haude haba wafong phongdokpa leite adum oinama BJP ki lengang irang asi losingadabani